ꯃꯌꯥꯝꯕꯨ ꯍꯟꯃꯛꯇꯗ ꯁꯅꯥꯔꯩꯄꯥ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯖꯦꯁ ꯃꯌꯦꯡꯕꯝꯅ ꯏꯀꯣꯡꯂꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯉꯥꯝꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯏꯖꯕ ꯋꯥꯔꯤꯅꯤ꯫ ꯂꯦꯝꯕꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯏꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯈꯣꯜꯂꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯏꯕ ꯆꯦꯅꯦꯜꯁꯤꯡꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯄꯥꯝꯅꯩ꯫ ꯆꯦꯅꯦꯜ ꯀꯌꯥ ꯑꯃꯅꯁꯨ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯏꯔꯒ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯌꯥꯝꯅ ꯇꯛꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯌꯥꯝꯗꯨꯒꯤ ꯃꯅꯤꯡ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯝꯃꯤ꯫ ꯅꯣꯡꯃꯗ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯝ ꯏ꯫ ꯅꯨꯃꯤꯠꯇꯨ ꯂꯦꯝꯕꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯄꯗꯒꯤ ꯃꯍꯥꯛ ꯉꯁꯤꯗꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯏꯕ ꯉꯝꯂꯔꯣꯏ, ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯅꯤ, ꯍꯌꯦꯡ ꯑꯣꯏꯅ ꯏꯔꯅꯤ ꯍꯥꯏꯗꯨꯅ ꯋꯥꯆꯦꯞ ꯁ꯭ꯇꯦꯇꯁꯇ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯅ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯊꯕꯛ ꯆꯠꯂꯨꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯄꯣꯊꯥꯕ ꯑꯣꯏꯅ ꯍꯤꯞꯇꯨꯅ ꯉꯁꯥꯏ ꯃꯈꯩ ꯄꯥꯏꯔꯨꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯣꯟꯒꯤ ꯅꯣꯔꯃꯦꯜ ꯃꯦꯁꯦꯖꯇ ꯆꯥꯠ 6 ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯈꯟꯗꯨꯅ ꯃꯍꯥꯛ ꯅꯣꯔꯃꯦꯜ ꯃꯦꯁꯦꯖꯇ ꯆꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯃꯗꯒꯤ "ꯏꯆꯜ, ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯣꯡꯊꯣꯛ ꯆꯣꯡꯊꯣꯛꯈ꯭ꯔꯦꯀꯣ꯫ ꯑꯩꯅ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯇ ꯏꯕꯤꯌꯨ ꯍꯥꯏꯔꯛꯂꯤꯁꯤ ꯊꯥ 3ꯔꯣꯝꯗꯤ ꯁꯨꯔꯝꯂꯅꯤ, ꯑꯗꯨꯕꯨ ꯏꯆꯜꯅ ꯀꯩꯁꯨ ꯂꯩꯇꯦ ꯈꯟꯕꯒꯤꯔ ꯀꯩꯅꯣ ꯊꯋꯥꯏ ꯏꯁꯥ ꯁꯥꯕꯤꯗ꯭ꯔꯦ꯫ ꯑꯁꯣꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯦꯝꯕꯤ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯝꯈꯤ꯫ ꯂꯦꯝꯕꯤꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯍꯥꯛꯀꯤꯁꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯤꯅ ꯐꯖꯅ ꯏꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯡꯗꯥꯡ ꯑꯣꯏꯔꯕꯗ ꯆꯥꯛ ꯇꯣꯛꯂꯒ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯇꯨꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯉꯁꯥꯏꯒꯤ ꯃꯦꯁꯦꯖꯇꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯆꯦ ꯀꯣꯂꯣꯝ ꯂꯧꯗꯨꯅ ꯐꯃꯨꯡꯗ ꯆꯪꯂꯛꯂꯒ ꯅꯨꯡꯖꯥꯒꯤ ꯊꯋꯥꯏ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯋꯥꯔꯤ ꯑꯃ ꯏꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯏꯕ ꯑꯣꯏꯔꯕꯁꯨ ꯑꯁꯦꯡꯕꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕꯒꯨꯝꯅ ꯂꯦꯝꯕꯤꯒꯤ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯇꯣꯝꯇ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯐꯥꯎꯔꯛꯏ꯫ ꯂꯦꯝꯕꯤ ꯇꯁꯦꯡꯅꯃꯛ ꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯁꯥꯃꯛꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯕꯗꯤ ꯂꯦꯞꯄꯝꯗꯦ꯫ ꯈꯨꯠ ꯊꯥꯕꯗ ꯏꯕꯗ ꯖꯔ ꯖꯔ ꯆꯠꯄ ꯋꯥꯔꯤ ꯑꯃꯁꯨ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥꯔꯤ ꯑꯗꯨ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯆꯦ ꯀꯣꯂꯣꯝ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯣꯟ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯐꯩꯖꯨꯞꯅ ꯃꯀꯣꯛ ꯐꯥꯎꯕ ꯈꯨꯝꯖꯤꯜꯂꯗꯨꯅ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯀꯤꯃꯟꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯇꯁꯦꯡꯅ ꯆꯦ ꯀꯣꯂꯣꯝ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯐꯥꯎꯕ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯀꯤꯅ ꯀꯤꯅ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀꯤ ꯃꯣꯟ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯆꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯣꯂꯣꯝ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯦꯡꯂꯛꯇꯨꯅ ꯆꯦ ꯑꯗꯨꯗꯒꯤ ꯑꯣꯟꯊꯈꯤ꯫ ꯑꯗꯨꯒ ꯆꯦ ꯑꯗꯨꯁꯨ ꯃꯇꯣꯝꯇ ꯍꯥꯡꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯆꯦ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯁꯥꯟꯅꯔꯛꯄ ꯃꯈꯣꯜ ꯑꯗꯨ ꯃꯃꯪ ꯑꯣꯏ ꯃꯍꯥ ꯑꯣꯏ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯃꯃꯤꯠꯇꯣ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯆꯦ ꯂꯩꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯆꯦ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯃꯥꯏꯗ ꯃꯁꯝꯅ ꯈꯨꯝꯕꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯝꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯈꯪꯁꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯣꯝꯅ ꯃꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨ ꯂꯦꯝꯕꯤ ꯌꯥꯝꯅꯗꯤ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯀꯤ ꯑꯀꯤꯕ ꯋꯥꯈꯜ ꯈꯜꯂꯒꯇ ꯂꯩꯕꯒꯤ ꯑꯀꯤꯕ ꯃꯌꯥꯝ ꯑꯃ ꯑꯣꯏꯅ ꯎꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒꯁꯨ ꯇꯁꯦꯡꯅ ꯃꯁꯥ ꯑꯗꯨꯗꯤ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯀꯤꯅ ꯀꯤꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯍꯥꯛ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯇꯣꯏꯅ ꯄꯤꯕ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯒꯤ ꯋꯥꯔꯤ ꯄꯤꯗ ꯌꯥꯔꯣꯏ ꯀꯟꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯏꯕ ꯂꯣꯏꯔꯗꯨꯅ ꯄꯤꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯗꯨ ꯍꯦꯛ ꯄꯤꯈꯤꯕꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯈꯜꯂꯝꯃꯤ, ꯍꯧꯖꯤꯛ ꯏꯈꯤꯕ ꯋꯥꯔꯤ ꯑꯗꯨꯁꯨ ꯉꯔꯥꯡ ꯏꯕꯗꯨꯗꯒꯤ ꯍꯦꯟꯅ ꯀꯤꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯤꯗꯤ ꯈꯔ ꯀꯤꯖꯔꯕꯁꯨ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅꯗꯤ ꯀꯤꯕ ꯌꯧꯗꯦꯗ꯫ ꯀꯥꯟꯅꯄꯣꯠꯇꯦ, ꯑꯩ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯁꯔꯨꯛ ꯉꯔꯥꯡꯒꯤꯗꯣ ꯉꯜꯂꯤꯉꯩꯁꯤꯗ ꯑꯣꯏꯅ ꯏꯕ ꯂꯣꯏꯁꯤꯜꯍꯧꯔꯒꯦ꯫ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯏꯕ ꯍꯧꯒꯦ ꯍꯦꯛ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯁꯤ ꯍꯥꯏꯅ ꯀꯧꯔꯛꯄꯗꯒꯤ ꯑꯗꯨꯃꯛ ꯏꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯃꯥꯒ ꯂꯣꯏꯅꯅ ꯇꯧꯕ ꯂꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝ ꯑꯣꯏꯔꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯠꯇꯨ ꯇꯥꯈ꯭ꯔꯦ꯫ ꯆꯥꯛ ꯇꯣꯛꯂꯒ ꯀꯤꯔꯕꯁꯨ ꯀꯤꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯅ ꯏꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯔ ꯀꯤꯖꯔꯕꯁꯨ ꯊꯣꯏꯅ ꯀꯤꯕꯗꯤ ꯐꯥꯎꯗ꯭ꯔꯦ꯫
ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯖꯥꯒꯤ ꯊꯋꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯏꯕ ꯂꯣꯏꯔꯝꯗꯥꯏ ꯁꯨꯞꯅꯒꯤ ꯁꯦꯟꯇꯦꯟꯁ ꯈꯔ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯩꯗꯨꯁꯨ ꯐꯠꯂꯥꯎꯅ ꯃꯨꯠꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯩ ꯃꯨꯠꯈꯤꯕꯗꯨꯗꯗꯤ ꯂꯦꯝꯕꯤ ꯀꯤꯕꯅ ꯃꯁꯥ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯃꯤꯉꯣꯟꯒꯤ ꯈꯣꯡꯖꯦꯜꯁꯨ ꯀꯟꯈꯠꯂꯛꯈꯤ꯫ ꯑꯗꯨ ꯀꯤꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯍꯧꯅ ꯇꯥꯔꯛꯏ꯫ ꯐꯤ ꯍꯥꯏ ꯍꯨꯝꯕꯒꯤ ꯁꯥꯍꯨꯝꯁꯨ ꯀꯟꯅ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤ ꯀꯤꯃꯟꯕꯅ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯆꯞ ꯆꯞ ꯌꯨꯡꯉꯤ꯫ ꯑꯁꯨꯛ ꯀꯤꯕꯅ ꯌꯥꯗ꯭ꯔꯕ ꯀꯥꯟꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯊꯔꯛꯄꯒꯤ ꯁꯥꯎꯟ ꯐꯪꯕꯒ ꯂꯣꯏꯅꯅ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯃꯅꯥ ꯑꯃ ꯇꯥꯔꯛꯈꯤ꯫ ꯋꯥꯔꯤ ꯏꯕ ꯌꯥꯝꯅ ꯍꯩꯀꯣ ꯍꯥꯏꯔꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯀꯅꯥꯏꯗꯒꯤ ꯈꯪꯂꯛꯄꯅꯣ, ꯀꯅꯥꯅ ꯏꯔꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯂꯣꯏꯁꯤꯜꯂꯨꯗꯨꯅ ꯋꯥꯔꯤꯗꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯂꯒ ꯁꯞꯇꯔ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯣꯝꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯦꯛ ꯂꯣꯏꯗ ꯂꯣꯏꯁꯤꯜꯂꯨ, ꯑꯩꯅ ꯀꯩꯗꯧꯔꯛꯄ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯤ ꯀꯤꯃꯟꯕꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯏꯃꯥ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯩ ꯑꯗꯨꯁꯨ ꯂꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯁꯨ ꯃꯆꯥꯅ ꯂꯥꯎꯕꯗꯨ ꯇꯥꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯟꯅ ꯀꯣꯠꯁꯤꯟꯖꯩ꯫ ꯂꯦꯝꯕꯤꯒꯤ ꯃꯆꯤꯜꯗ ꯇꯞꯅ ꯑꯩ ꯀꯤꯌꯦ, ꯑꯩ ꯃꯈꯥ ꯂꯣꯏꯁꯤꯜꯂꯔꯣꯏ ꯍꯥꯏꯅ ꯁꯣꯜꯂꯤ꯫ ꯃꯆꯥꯅ ꯁꯣꯟꯕꯗꯨ ꯇꯥꯔꯒ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯅꯥꯟꯊꯔꯒ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦꯁꯦ, ꯃꯪ ꯐꯠꯇꯕꯒ ꯃꯪꯂꯨꯔꯕ ꯅꯪꯕꯨ? ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯃꯥꯅ ꯏꯆꯥꯏ ꯆꯈꯥꯏꯔꯒ ꯂꯩꯔꯤꯕ ꯆꯦ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯒꯤ ꯏꯆꯥ ꯂꯦꯝꯕꯤꯁꯦ ꯑꯀꯤꯕ ꯋꯥꯈꯜ ꯈꯟꯕ ꯍꯦꯟꯃꯟꯗꯅ ꯖꯥꯠ ꯖꯥꯠ ꯎꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯧꯔꯛꯂꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ, ꯑꯗꯨꯅ ꯏꯍꯟꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯦꯝꯕꯤꯒꯤ ꯆꯦꯁꯤꯡ ꯑꯗꯨꯕꯨ ꯐꯖꯅ ꯈꯣꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤ ꯑꯃꯗ ꯊꯝꯗꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯃꯥꯅ ꯃꯆꯥꯒꯤ ꯀꯥꯗ ꯂꯩꯔꯝꯕ ꯆꯦ ꯄꯨꯝꯕ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯦꯝꯕꯤꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯑꯀꯤꯕ ꯊꯧꯗꯣꯛꯑꯗꯨꯅ ꯃꯁꯥ ꯑꯗꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯇꯣꯞꯄ ꯌꯨꯇꯨꯕꯔꯁꯤꯡꯒꯤ ꯏꯗꯨꯅ ꯄꯤꯒꯦ ꯈꯟꯗꯨꯅ ꯏꯒꯦ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯦ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯦ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯒꯤ ꯃꯍꯥꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯦ ꯑꯗꯨꯕꯨ ꯍꯪꯂꯝꯃꯤ, ꯏꯃꯥ, ꯑꯩꯒꯤ ꯆꯦꯁꯤꯡꯗꯨꯗꯤ? ꯃꯗꯨꯗ ꯃꯃꯥꯅ ꯈꯨꯝꯂꯝꯃꯤ, ꯅꯍꯥꯛ ꯋꯥꯔꯤ ꯏꯕ ꯌꯥꯔꯔꯣꯏ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯦꯝꯕꯤꯅ, ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤ ꯋꯥꯊꯤ ꯇꯧꯅꯨ, ꯑꯩ ꯃꯤꯒꯤ ꯋꯥꯔꯤ ꯄꯤꯗꯕ ꯌꯥꯔꯣꯏꯕ꯫ ꯃꯃꯥꯅ, ꯏꯕ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏꯗꯅ, ꯋꯥꯔꯤ ꯏꯃꯟꯗꯅ ꯅꯨꯃꯤꯠꯇꯣ ꯃꯁꯛ ꯃꯔꯥꯡ ꯎꯔꯛꯂꯕꯅꯤ, ꯅꯪ ꯑꯗꯨ ꯐꯠꯇꯦꯅꯦ, ꯆꯠꯂꯣ ꯆꯥꯛ ꯊꯣꯡꯗꯣꯛꯆꯣ꯫ ꯂꯦꯝꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯆꯥꯛ ꯊꯣꯡꯕꯗ ꯑꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯋꯥꯔꯤꯁꯨ ꯏꯗ꯭ꯔꯕꯅꯤꯅ ꯆꯥꯛ ꯊꯣꯡꯇꯣꯛꯂꯒ ꯇꯨꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯃꯪꯑꯣꯏ ꯃꯍꯥꯑꯣꯏ ꯃꯃꯥꯏꯗ ꯃꯁꯝꯅ ꯈꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯁꯤꯗꯤ ꯋꯥꯔꯤ ꯏꯔꯣꯏꯗ꯭ꯔꯣ? ꯃꯈꯥ ꯂꯣꯏꯁꯤꯜꯂꯔꯣꯏꯗ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨ ꯈꯥꯡꯅ ꯈꯥꯡꯅ ꯅꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯤ ꯍꯨꯃꯥꯡꯅ ꯄꯤꯀꯥꯡꯗꯨꯅ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩ꯫ ꯃꯁꯥ ꯑꯗꯨ ꯈꯧꯅꯔꯗꯨꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯆꯥꯛꯁꯪꯗ ꯏꯁꯤꯡ ꯊꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯅꯥꯇꯣꯟꯗ ꯁꯣꯔ ꯆꯤꯡꯈꯠ ꯆꯤꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤ ꯊꯛꯂꯝꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯗꯨꯅ ꯇꯨꯡꯂꯣꯝꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯄꯥꯈꯠꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯆꯥꯅ ꯄꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯒꯣꯟ ꯗꯥꯔꯤꯗ ꯐꯝꯊꯈꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯆꯦꯟꯈꯞꯇꯨꯅ ꯂꯩꯔꯝꯕ ꯃꯃꯥ ꯑꯗꯨ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯗꯨꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯂꯦꯝꯕꯤꯅ, ꯀꯩꯗꯧꯕꯅꯣ ꯈꯪꯗꯦ ꯏꯃꯥ, ꯉꯔꯥꯡꯗꯒꯤ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯦ꯫ ꯃꯃꯥꯅ, ꯍꯣꯏꯅꯦ, ꯑꯗꯨ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ, ꯅꯪꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯀꯤꯕ ꯋꯥꯈꯜꯗ ꯈꯜꯂ ꯂꯩꯈꯤꯕꯒꯤꯅꯤ꯫ ꯀꯔꯤꯝ ꯇꯧꯔꯣꯏꯁꯦ, ꯐꯔꯛꯀꯅꯤ, ꯅꯇꯣꯝꯇ ꯂꯩꯒꯅꯨ꯫ ꯑꯁꯣꯝꯅ ꯂꯦꯝꯕꯤ ꯋꯥꯔꯤ ꯏꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯃꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯏ꯫ ꯂꯦꯝꯕꯤꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯒ ꯃꯃꯥꯅ ꯃꯈꯥꯗ ꯌꯥꯝꯅ ꯁꯥꯏ ꯍꯥꯏꯗꯨꯅ ꯐꯤ ꯑꯃ ꯊꯥꯔꯒ ꯍꯤꯞꯇꯨꯅ ꯂꯩ꯫ ꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯦꯝꯕꯤ ꯀꯧꯔꯗꯨꯅ ꯊꯤꯜꯂꯛꯄꯗꯒꯤ ꯂꯦꯝꯕꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯂꯦꯝꯕꯤꯅ, ꯍꯥꯎ, ꯀꯅꯥ ꯑꯣꯏꯔꯕꯅꯣ?
ꯑꯩ ꯊꯣꯛꯂꯛꯂꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯗ ꯂꯦꯝꯕꯤꯅ ꯁꯨꯝ ꯁꯣꯜꯂꯤ ꯑꯁ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯦꯕ ꯑꯩꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯒ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯁꯣꯝꯗ ꯁꯣꯟꯗꯨꯅ ꯉꯥꯏꯍꯥꯛ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯨꯑꯣ ꯆꯪꯈꯤꯅꯨꯑꯣ ꯑꯩ ꯁꯥꯃꯟꯗꯅ ꯅꯈꯣꯏꯒꯤ ꯌꯦꯅꯈꯥꯗꯅ ꯑꯃꯨꯛ ꯉꯥꯏꯔꯤꯌꯦ ꯂꯦꯝꯕꯤꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯦꯕ ꯑꯁꯣꯝꯗ ꯁꯣꯟꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯍꯧꯔꯤꯕ ꯌꯦꯟꯕꯧ ꯃꯔꯛ ꯑꯗꯨꯗꯒꯤ ꯁꯝꯂꯥꯡꯅ ꯃꯥꯏꯈꯣꯡ ꯈꯨꯝꯕꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯕꯣꯏ ꯃꯆꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯈꯨꯜ ꯑꯗꯨ ꯖꯔ ꯖꯔ ꯁꯥꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯁꯣꯝꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯏꯅꯦ ꯍꯥꯏꯕꯗꯣ ꯏꯔꯣ ꯁꯤꯗ ꯃꯈꯥ ꯁꯤꯗ ꯑꯣꯏꯅ ꯏꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯐꯥꯛ ꯐꯥꯛ ꯂꯥꯎꯅ ꯑꯃꯨꯛ ꯅꯣꯛꯏ ꯑꯗꯨꯕꯨ ꯃꯈꯨꯜ ꯑꯗꯨꯗꯤ ꯇꯞꯅ ꯇꯞꯅ ꯖꯔ ꯖꯔ ꯁꯥꯡꯗꯣꯛꯄꯗꯤ ꯂꯦꯞꯂꯝꯗꯦ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯦꯝꯕꯤ ꯂꯥꯎꯕ ꯐꯥꯎꯕ ꯉꯝꯗ ꯄꯥꯈꯠꯃꯟꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯃꯥꯗꯨꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯐꯃꯨꯡꯗ ꯍꯤꯞꯍꯧꯕꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗꯕꯗꯨꯗ ꯑꯁꯥꯏ ꯐꯥꯎꯕ ꯆꯠꯊꯣꯛꯈꯤꯕꯣꯏ ꯅꯤꯡꯗꯨꯅ ꯉꯥꯏꯍꯥꯛꯁꯨ ꯍꯤꯞꯇꯨꯅ ꯂꯩꯊꯣꯛꯂꯝꯃꯤ ꯃꯍꯥꯛ ꯍꯤꯞꯅ ꯍꯤꯞꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯏꯍꯦ ꯑꯩꯁꯦ ꯍꯤꯞꯇꯨꯅ ꯂꯩꯗꯣꯏ ꯃꯍꯨꯠ ꯍꯟꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯌꯦꯅꯈꯥꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯁꯤꯡꯕꯤꯁꯤꯡꯗꯣ ꯐꯣꯏꯗꯠꯂꯨꯔꯒꯦ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯣ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯌꯦꯅꯈꯥ ꯌꯧꯔꯛꯄꯗ ꯃꯆꯥ ꯂꯦꯝꯕꯤꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯋꯥꯟꯊꯔꯦ ꯈꯪꯂꯕꯗ ꯏꯁꯤꯡ ꯈꯔ ꯂꯧꯔꯗꯨꯅ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯊꯥꯔꯦ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯂꯦꯝꯕꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯃꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯏꯃꯨꯡꯗ ꯐꯖꯅ ꯍꯤꯞꯇꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯅꯨꯡꯁꯥ ꯃꯔꯛꯇ ꯀꯣꯏꯆꯠ ꯆꯠꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯕꯒꯤ ꯃꯍꯨꯠ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯝꯂꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯄꯨꯔꯞ ꯄꯨꯔꯞ ꯆꯠꯈ꯭ꯔꯦ ꯅꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯃꯃꯥꯅ ꯏꯕꯦꯝꯃ ꯂꯦꯝꯕꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯟꯅꯩ ꯂꯦꯝꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩ ꯃꯃꯥ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯍꯤꯞꯈ꯭ꯔꯦ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯂꯣꯏꯔ ꯐꯥꯎꯕ ꯂꯦꯝꯕꯤ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯃꯃꯥꯅ ꯀꯧꯃꯟꯕꯗꯒꯤ ꯂꯦꯝꯕꯤ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯁꯥꯎꯅ ꯊꯣꯛꯂꯛꯇꯨꯅ ꯆꯃꯥꯡꯗ ꯐꯝꯃꯤ ꯃꯃꯥꯅ ꯆꯥꯔꯤꯕ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯅꯍꯥꯛꯄꯣ ꯆꯥꯗꯣ ꯆꯥꯔꯣ ꯅꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯉꯥꯀꯧꯇꯥ ꯊꯣꯡꯕ ꯑꯗꯨꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕꯗꯒꯤ ꯂꯦꯝꯕꯤ ꯃꯃꯥꯗ ꯌꯦꯡꯂꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯆꯥꯎꯂꯨ ꯑꯗꯨ ꯌꯦꯡꯊꯗꯨꯅ ꯃꯅꯥꯇꯣꯟ ꯑꯗꯨ ꯐꯤ ꯂꯥꯎꯅ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯁꯥꯟꯅꯩ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯊꯣꯛꯂꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯆꯪꯗꯨꯅ ꯍꯤꯞꯈ꯭ꯔꯦ ꯃꯆꯥꯅ ꯆꯥꯗꯨꯅ ꯆꯠꯈꯤꯕꯗꯨꯗ ꯃꯃꯥꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯆꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯆꯥꯅ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯥꯝꯂꯛꯂꯒ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯁꯪꯒꯣꯝ ꯁꯦꯝꯕꯒ ꯑꯆꯥꯄꯣꯠ ꯈꯔꯒ ꯀꯥ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯤꯞꯇꯨꯅ ꯂꯩꯕ ꯃꯆꯥ ꯑꯗꯨꯗ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯝꯈ꯭ꯔꯦ ꯑꯍꯤꯡ ꯃꯌꯥꯏꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯂꯦꯝꯕꯤ ꯑꯁꯨꯝ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯃꯨꯁꯨꯛ ꯃꯨꯅ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯤꯕ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯍꯩꯗꯣꯛꯇꯨꯅ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯆꯥꯄꯣꯠꯁꯤꯡꯗꯨꯁꯨ ꯎꯐꯨꯜ ꯇꯥꯅ ꯃꯈꯨꯠꯅ ꯅꯩꯊꯠꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯐꯧ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯗꯨꯅ ꯃꯁꯥ ꯃꯎ ꯑꯗꯨ ꯂꯩꯗꯨꯅ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯊꯦꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯅ ꯍꯤꯞꯅꯔꯝꯕ ꯀꯥꯗꯨꯗ ꯆꯪꯗꯨꯅ ꯃꯃꯥꯒꯤ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯨꯅ ꯐꯤꯔꯣꯜ ꯄꯨꯝꯕ ꯆꯈꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯀꯥꯗꯨꯗ ꯆꯪꯂꯒ ꯆꯈꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯃꯥꯗꯨꯁꯨ ꯇꯥꯔꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯤ ꯍꯤꯞꯂꯝꯗꯕꯗꯒꯤ ꯃꯈꯣꯜ ꯑꯗꯨꯒꯗ ꯃꯃꯥ ꯄꯔꯄꯔ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯀꯥ ꯌꯧꯔꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯆꯈꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯒꯤ ꯃꯈꯣꯜ ꯑꯗꯨ ꯐꯥꯔꯒ ꯉꯥꯡꯂꯝꯃꯤ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤ ꯊꯤꯔꯤꯕꯅꯣ ꯑꯍꯤꯡꯁꯤꯗ ꯄꯨꯡꯆꯥꯏ ꯆꯥꯏꯕ ꯃꯈꯩ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯃꯥꯒꯤ ꯃꯈꯨꯔꯤ ꯑꯗꯨ ꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯣꯜ ꯀꯣꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯀꯤꯅ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯂꯩꯕ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯑꯗꯨꯒ ꯂꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯑꯁꯤꯒꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯂꯩꯕ ꯃꯈꯥꯁꯤꯗ ꯍꯥꯞꯄꯅꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯂꯦꯝꯕꯤ ꯃꯃꯥꯒꯤ ꯃꯈꯨꯔꯤ ꯃꯦꯠꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯂꯩꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯝꯃꯤ
mahang adom na dressing table-gi mixen mabangda lepaduda hauti ure nemigi mamana mamai na itay ba masama na isang ba yengbuda kibigi masak kama oira ba adom na ubada nemigi mamado masapong ba tagtaglit na palangi katsilamada kasindra na ikre aduga lembi dressing table-gi makada paliba uputong masado hangtog na ching yamado tapore aduga jagi thawai na mahang na ikiba wali sing adugi chena sing adu mathang oina chendinduna kalambaiduna makhairami ibaloira male gake matongda phaphalawna nolai nopoi khonjela tu tabada nebigi mamada kibina loire lembisu nopya banonglamlaga mahana pairiba che tu konduna isai ngangang magi kada changduna hekre ahing doma nebigi mamadi ka duda machilengda leiri 동안아보다 내미기 마마 아마요 마타나루에 칸두나 마사기 가다 렘비에 두해도 보노 하이드나 챕타드나 이글라미 마타마두다 렘비디 힙드나 네보라미 마두다기 렘비기 마마 데카이 아마베 마기 마나카 쳇드나 마차나 마타라가 레람바데기 하우나 노미당 아힝나 템보다 호기 보가리 폼바 디라미 마두다기 아마베드쇼 라이 크럼바다 장가다바 보정칭 수나 부두나 마코야니 렘비기 마나크담나 닥라미 렘비기 가다 여우라르드나 렘비에도 톰드나 레라미 Matamaduda amaiwana makota lairo khara soladuna lemigi maraibakta paiduna yiglami adumna tawbada kelembi khanglao lauraduna hawalai aduga akiba matawtuna masado kangkhose kholomda tasenduna lairami ibema tharo isinga singba kata poro lemigi masu thuna khujaya mada ising khara lauruduna amaibada pirami amaiba mahana puragliba tare bumbayaduna lairo khara soladuna isingaduda chuklaruduna 나가노 하이게 하이브라 하이로 하이브라 아솜나 항라두나 다이레다두나 샤샤라우나 칼라미 마타마두다 렘비도 라오 콩드나 와와라우나 갑라우라미 아도보 아마이부드쇼 다이레라두기 렘비다 칸발레람데 헤네 라로라 칸바솔라두나 낭카나노 하요 하이나 야므나 토이나 항락라미 아돔나 토이나 토부데기 제나 카몽감드비 렘비나 토로이부 푸르가누 아이 카몽감드리 아이 하이레기 adumna haibdagi amaibudusu taiden lembida kalamatu tolaga khojen khara kalapna hairei chatra hairunge asi hairaga tareladuna kange tawi maduda lembi kaplubagi hik launa hairei aina jani asumna hairapada amaibuduna mu kanana jaibadi asi hairaga narun chumu haiduna okoda tu thangkali ai haige hairaga khatarei ai geming nuja kawi ngasidagi jahi kharagi mamangda aibu phatraba miyoi kharana aibu hato phikibani asi phawba ai khungul kalasu libu phangdribani adum lairakpada maibaduna mu aduga nang lembigi haksangda changlibase nagi kariya paba kariya ningba laibagino haina hanglami aduda lembina aina hinglingai matamda akibu wari ibayamna pamjerami chingada chatuna wari su he irami ngoma choina chingada akibu wari ama ituna lairingai matamda mi khanabagi bukhontarami aduboina kana no haiduna umulung madagi yenglami matamaduda makhoi mangana alamabu thangateduna halami karigino haibadi aishu khangde madu badai hana pakatuna yamna kana laurami makhoina aina lawbodu tarami madudagi ayapsu chelaglami adubu makhoi manga changduna ayu faraga aibu makhoi mangana sarakta bikhi madugi matung chingthakta koma chawa ma tawraga ahaladugi asibak saba loinana aibu hingnengna phungbiki namidadudagi ayake thawaina koi pai duna lerakpani adubu noma nungdang amada lembina wari duna leramki mahangai riba wari adu aina hinglingai matamda ikon kona ikiba wari aduga chabane adubu ayahangna ikiba wari aduga khara khenabadagi ayahangna semtokningbadagi mahaki haksangda changduna semtokpani haujikti wari adu su iba loire asomna hairakpada amaibaduna adorabadi nahak hankro nahak po lairamlenda yaunabasu aina sinbirage nujagi thawai aduna ayahak hallage adubu handrigai matam asida ayahangni konkona ikiba wari adudi mayamda tahaningi madu tahalabagi matungda aibu lairamlenda yohanbiyo asomna hairakabada amaibana nahakna haribu khudima tawhallage adubu tawbudoriba nahakna chakshinduna lairiba haksang aduni aduna naha haksang adudagi hana tholaklo asomna maibana haibadu thawai aduna yaraduna lemigi haksangdagi thokre madudagi lembisu wakhal tarakle mahana wakhal taraklabada amaibana waram punama khanghalami lebida
ꯃꯗꯨꯗꯒꯤ ꯂꯦꯝꯕꯤꯅ ꯋꯥꯔꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯆꯦꯅꯦꯜꯗ ꯍꯥꯞꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄꯗ ꯃꯉꯣꯟꯗ ꯁꯦꯞ ꯇꯧꯗꯕ ꯅꯝꯕꯔ ꯑꯃꯗꯒꯤ ꯋꯥꯔꯧꯅ ꯃꯦꯁꯦꯖ ꯊꯥꯔꯛꯈꯤꯕ ꯃꯁꯛ ꯈꯪꯗꯕꯗꯨꯗ ꯀꯣꯜ ꯇꯧꯏ꯫ ꯅꯨꯄꯥ ꯑꯃ ꯄꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯁꯥꯎꯕꯤꯕ ꯌꯥꯗꯦ, ꯑꯩꯍꯥꯛ ꯊꯕꯛ ꯈꯔ ꯆꯤꯟꯃꯟꯗꯅ ꯑꯗꯣꯝꯒꯤ ꯋꯥꯔꯤꯗꯣ ꯃꯇꯝ ꯆꯥꯅ ꯄꯤꯖꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯃꯗꯤ ꯂꯣꯏꯔꯦ, ꯊꯥꯖꯔꯛꯂꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯁꯨ "ꯁꯥꯎꯗꯦ, ꯊꯥꯕꯤꯔꯛꯎ" ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯦꯝꯕꯤꯅ ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯏꯅ ꯊꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯖꯥ ꯑꯃ ꯇꯧꯗꯨꯅ ꯂꯥꯏꯔꯝꯂꯦꯟ ꯌꯧꯕ ꯉꯝꯗ꯭ꯔꯕ ꯅꯨꯖꯥꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯂꯥꯏꯔꯝꯂꯦꯟ ꯌꯧꯍꯟꯈꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯑꯌꯨꯛꯇ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ ꯅꯝꯕꯔ ꯁꯦꯞ ꯇꯧꯗꯕ ꯑꯃꯗꯒꯤ꯫ ꯂꯦꯝꯕꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯐꯣꯟ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯁ ꯂꯦꯝꯕꯤ, ꯅꯍꯥꯛꯅ ꯉꯔꯥꯡ ꯊꯥꯕꯤꯔꯛꯈꯤꯕ ꯋꯥꯔꯤ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯉꯔꯥꯡ ꯍꯥꯞꯄꯅꯦ꯫ ꯑꯗꯨꯕꯨ ꯉꯛꯄꯅꯤ, ꯉꯁꯤ ꯑꯌꯨꯛ ꯌꯦꯡꯂꯨꯕꯗ ꯚ꯭ꯌꯨꯁ ꯌꯥꯝꯅ ꯅꯦꯝꯕ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯗ 1,00,000 ꯚ꯭ꯌꯨ ꯍꯦꯟꯒꯠꯄꯒ ꯂꯣꯏꯅꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯚ꯭ꯌꯨꯁ ꯃꯁꯤꯡ ꯍꯦꯟꯒꯠꯄꯇ ꯅꯠꯇꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯂꯦꯝꯕꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯣꯜ ꯑꯗꯨꯁꯨ ꯊꯝꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯦꯝꯕꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯋꯥꯔꯤ ꯏꯗꯨꯅ ꯂꯩꯈꯤ꯫